Hojik thokliba irang marag asida Kamjong district ke manung chenba hongpai khulda khunja singa chathok sin tawbada Assam Rifles na achauba ayet papile haina prajabiyam na penadre AR na achat awong sing check tawbada Manipuri ra haina toin hanglakpa asina aikhoina leideba mafam asi Manipur na tarbara haina hangba wagama thoklaklei masigi matangda kasom khunau ge khunja Julia Singlai na phongtorakpa wafam Hoji akoina phone da line da lebi base akogi Julia Singlai akogi Kamjong district ke manung da leiba Kasom khundagini mafam asida akogi Kamjong district ke manung sama akoi Kasom sida hoji jik kari kari phibam da leiri kari kari irang leiri amta phongdok piyo irang gi oina di akogi leite haba tare adubu leiriba Assam Rifles sing ashi singina khara lambi chathok chasing sida khara harassment piba haiba tare ko akogi Assam Rifles sing na lambi chathok chasing harassment piba je karama makhal da pi na akogi phuba saibana sing bana traga mingoi chathok chasin taw matam da ayat apan je kayamo yana pi dum kitang mari sum da phongdok piyo ba lambi chatpa matam da akogi Imphal dai lakpa gari sida haibadi leiriba khoi hujui se Manipur Chingda legra tamda legra miyo ba khuding mag se Manipuri ngaktang ne na cha ada moi ki question se gari si khamaga are you Manipuri आप लोग मणिपुरी है क्या है भी क्वेश्चन से हंगबा अदो करी आर्थनो है बसे खोसु भापुदी ताई ब मोइन हाइरिदो है बदी सिदगी यार पोलान थोखरदी आई खोसु मणिपुरी नत्रब्रा है बनेदा मोइ खंगबो खोंगदो मणिपुरी यावब्रा मणिपुरी मचा यावब्रा है हंगबा अदुगी याव कइनो आई खोसु मणिपुरी निना हैना चटलिबा मिसिंदुनासुको पैसेंजर सिंगसु होय अखोय मणिपुरी ने हेन खुमदी नोय कमांडर कनानो हंगबा लाइक मणिपुरी सी अखोयगी मिलिटेंट ग्रुप की टाइप दा ममिंग अमा पियेबा मोइना अदुगी मुंग अमा तौबा अदु सिखरा पामदे अखोय राजा अमा ओइना हैबा तारे Okay, adudi akogi lamdam adungi praja mayam na hoji pene drije akoi Assam Rifles na toina akogi Manipur manung sida miyoi lakpa khudimangta Manipuri ra hangpa adudi Assam Rifles sing na lei mafam sijum Manipuri nattabagi type ta akogi Manipuri manung da leitabi mong da torokpa asida yaning da na phongdorokpani ko adai masidai sida akogi Assam Rifles na check hena tawu matam da akoi da nungdang athengba jing da akogi mi phuba saibagum badi thokpa leibra adugumudi leite adugumudi habadi phuba chaiba adugumudi leite मोशुको चिंगलोम ददि नि फुदबने मोशे अदुगा अखोगी खुंजा सिंगना याम का हेना पेंद्रि बसे हजिकि अखोगी असम राइफल सिंगना चेक तव मतमदा मणिपुरा हंगप वाफम जिमदि याम पेंद्रे अखोई नुक्सी चाना लेबा अखोगी चिंगमी तमिगी हानगी अचेपा मरी लेबसिदा अखोगी मणिपुरीदा हंगागा अखोगी ngасai चेनजु फुंदोक पिगिबा केनोने हाइजरपदो मिलिटेंट सिंगी ताप लोइनम उहलपगी मोंग अमा लाखदो दुमदि पेंद्रे अदुना तब करी करी अतोपा अहेनबा पेंदबदि फुंदोक पे पेंदबदि खुजिकी इरांग सिगी हारदि पेंदबदि याम लेवे अदुबो करी हाइनी हजिक अखोइगी तमदसु मंगाइरे चिंगदसु मंगाइरे खंगदबा सिंग लाइरिक लाइसु याम हैबा मिसिंसु हैमनदना हिस्ट्री से तोंगानबा साइट लौसननिबा म्यामसु यावरेको अदुइ मथक्तगी अखोइगी थाइना इपा इपुना तंबिरंबा सिंगसि काउथोरकपा मसा मसागी हिस्ट्री दा पुथो चटपा मिसु याम यावे अदु ओरसु करी उपाय ले इचिनिनाव आइगी इनाव नुपादो मीना फूरगा लेबा मतमदा मयामनदि तुमिन्ना येंगगदि लेरोइदना मयामबदुना मनाव नुपादुदा शावबा लेरंबा तारगसु मनाव नुपादुदा मीदुना लाक्चबे हेनमनखरगदि मी मरी हैबसिदि सोइदना लेमिनरकनिबा अदुनिना इचिनसिना हैबा तारे लेरिबा मयामसि मचिनसिना फोंबा ngamdabsu याम लेरमगनि अदु ओरगसु थमोइदा को ब्लड रिलेशन अखोइगी ब्लड रिलेशनशिप हैबसिदि पृथ्वीगी मीना थुगाइबा ngamroidobनेबा अदुनिना आइगे मोतदि तमदा लेरिबा मयामसु अखोइगी इ अमा ngaktangne को मोसु अया खरा लेयेबा अखोइसु तमदा इम्फाल दे लेबनिना अखोइगी मेते इचिनिनाव अदि इमाम यामसे खंगदबा खरा लेयेबा अदु अखोइदी सेंगना हाइरदि हाउ हाइबदो हाउ हाइबा मिंथोन याम फजबा मिंथोननेबा अदु इमाई बेन सिंग अदुम इमाई बेन नोइन मगनतिगो अफबसु यावे फतबसु यावे अदु फब फतबा हाबदि मोइगी वाखलोन मोइना खंखिबदुइ मतुंग इन्नने हेनेदे इदि लोनिंगे अदुबो हाउ हाइबदु मोइना अमरोम सिजिनाबा अदुगुम्बसु याम यावे अदु असिगुम्बा
ꯃꯆꯥ ꯃꯆꯥꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯁꯥꯎꯅꯔꯛꯄꯅꯦꯕ ꯁꯥꯎꯅꯔꯛꯑꯒꯁꯨ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏ ꯃꯔꯤꯗꯨꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯕ ꯑꯗꯨꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯇꯝꯄꯥꯛꯀꯤ ꯃꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯃꯤ ꯈꯔꯅꯗꯤ ꯌꯥꯅꯤꯡꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯈꯤꯇꯪ ꯑꯩꯒꯤ ꯏꯁꯥꯒꯤ ꯏ ꯃꯔꯤꯗꯨꯗ ꯐꯨꯒꯗꯕ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯦꯗ ꯂꯝ ꯍꯦꯟꯃꯜꯂꯦ ꯐꯨꯁꯅꯨ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯕꯨꯗꯤ ꯂꯩꯔꯝꯒꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯔꯥ ꯍꯥꯏꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏꯔꯣꯝꯗ ꯇꯝꯄꯥꯛꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕꯁꯨ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯀꯌꯥꯃꯨꯛ ꯁꯥꯎꯅꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯤꯗ ꯍꯥꯏꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯂꯣꯏꯁꯤꯟꯅꯕ ꯌꯥꯎꯋꯦ ꯑꯗꯨ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯀꯔꯤꯅꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯂꯣꯏꯁꯤꯟꯅꯕ ꯈꯣꯠꯄ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯑꯗꯨ ꯅꯨꯡꯁꯤꯅꯕ ꯏ ꯃꯔꯤꯗꯨꯅꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯦꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇꯤꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯧꯕꯤꯔꯤꯁꯦ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯈꯤꯇꯪ ꯑꯩ ꯑꯁꯦꯡꯕ ꯑꯣꯅꯦꯁꯂꯤ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯁꯨ ꯑꯦꯛꯁꯟ ꯂꯧꯕꯤꯒꯗꯧꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯥꯏꯅ ꯑꯩꯗꯤ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯌꯦ ꯅꯣꯏ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯑꯗꯥ ꯇꯧꯕ꯭ꯔꯥꯅ ꯍꯪꯕꯤꯕ ꯃꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯈꯠꯅꯔꯤꯁꯤ ꯈꯠꯅꯒꯗ꯭ꯔꯣ ꯈꯠꯅꯔꯣꯏꯌꯦ ꯑꯗꯨꯅꯤꯅ ꯑꯗꯨꯝ ꯅ꯭ꯌꯨꯁꯇ ꯃꯌꯥꯝꯅ ꯈꯪꯁꯅꯨ ꯍꯥꯏꯕꯗꯤ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯅ ꯈꯪꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯟꯐꯣꯔꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯪꯒꯅꯨ ꯃꯩꯇꯩꯁꯨ ꯂꯥꯛꯁꯅꯨ ꯂꯣꯏꯅ ꯂꯥꯛꯁꯅꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯂꯥꯛꯁꯅꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯩꯇꯩ ꯂꯥꯛꯀꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯑꯁꯤꯅꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯌꯥꯎꯋꯤꯗꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯗꯤ ꯐꯕ ꯃꯤꯒꯤꯗꯤ ꯖꯥꯇꯤ ꯃꯁꯦꯟ ꯅꯨꯡꯁꯤꯅ ꯇꯧꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯥꯎꯕꯁꯤꯡꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯅ ꯍꯦꯟꯅ ꯃꯌꯥꯡ ꯁꯥꯏꯌꯦꯕ ꯃꯌꯥꯡ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯀꯣ ꯍꯦꯟꯅ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯕꯗꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯀꯔꯤ ꯑꯍꯦꯟꯕ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯤ ꯂꯩ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯄꯤ ꯃꯄꯥꯁꯤꯡꯅ ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯦꯛꯁꯟ ꯂꯧꯕꯤꯒꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄ ꯃꯤꯡꯗ ꯍꯔꯥꯁꯃꯦꯟ ꯄꯤꯔꯣꯏꯒꯦ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯈꯨꯠꯇ ꯄꯤꯔꯣꯏꯒꯦ ꯃꯣꯏꯒꯤ ꯈꯨꯠꯇ ꯅꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯔꯤꯀ꯭ꯋꯦꯁꯅꯤꯅꯀꯣ ꯑꯗꯨ ꯑꯦꯛꯁꯟ ꯄꯥꯟꯕꯤꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯊꯥꯒꯠꯆꯔꯤ ꯖꯨꯂꯤꯌꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯄꯥꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯍꯦꯟꯕ ꯄꯥꯎꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯖꯨꯂꯤꯌꯥꯕꯨ ꯑꯗꯨꯝ ꯂꯥꯏꯟ ꯂꯧꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ